ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯌꯨꯝ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯁꯤꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯌꯨꯝ ꯑꯅꯧꯕ ꯂꯩꯈꯤꯕ ꯌꯥꯏꯈꯣꯝꯕꯅ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯒꯤ ꯀꯣꯏꯊꯤ ꯊꯤꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯈꯣꯜ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯀꯥ ꯑꯃꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯅ ꯅꯨꯄꯥ ꯑꯃꯕꯨ ꯐꯨꯕꯒꯤ ꯁꯛꯇꯝ ꯎꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯂꯥꯎꯔꯨꯕꯗꯒꯤ नुपा अमना अकनबा पोषक अमना थारकपदगी महागना लूना तूखिबा अमदी महागना हगुलकपदा का अदुदा कनासु लेरमखिदबा अमदी महागना का अदुदा लेरिङै अकी अखंग कया अमा पिरकपदगी महागना का अदु थादोक्तुना चेलखिबगी मतांग अदु मयामना ताबिख्रि मसीगी मखा चथरप सरुक्तु करी कमदौबगे हाइबदु ngasiगी अरोइबा तांकक असिदा खंगमिनरसी असुमना याइखोंबादो कन्ना चिलकलगा मागी कादा चेंसल्ली मतमदुदा उमा सनादो फमलोय सिंदुना लेरमली मधु उबदा याइखोंबदु स्वाई लाउरी मधुदा याइखोंबना उमा सना हाजुना कौरी असुमना कन्ना कन्ना कौरबसु उमा सनादो ममाई सुक्लै लेथरोक्ट्रै याइखोंबदु किरकलदुना का अरुदगी चेंथोंगना बाव होनै मतमदुदा उमा सनादो ममाई तपना तपना लेथरोक्लै याइखोंबदु इबा पाखना असुम येंगदु लैरी असुमना येंगलिङै मागी ममांगदा लैरिबा उमा सनादो ममाई खंगलै लेथरोक्लगा याइखोंबगी मनाक्ता खंगचोंग चोंगसिलकली मदुदा याइखोंबदो ममित कन्ना उइसिलगा कन्ना लाउरगा मखुत्तो कोइहाइ हाइरगा कोइलाउ लाउई अदुबु मसादा करिसु तौरखिदि मसादा करिसु तौरखिदबा अदुदा याइखोंबदो ममित तपना पांगथोरकलै मदुदा मागी ममांगदा नुपारा नुपीरा खंगदबा मियोय अमा अंगांग खरा पमलगा फमुंग मथक अदुदा मुसिन मुना फामदुना लेरमले मदु उबदा याइखोंबदो कन्ना लाउरगा का अदुदगी चेंथोई याइखोंबना का अदुगी थोंजिन पांदगी खरा चथोरकलगा युमजाउगी थोंगदो हांगनबा होनबदा थोंजाउ अदो यौद्रिङै कनागुंबा अमना मागे मखोंग अनिमक्ता खंयान जालकलै मदुदा याइखोंबदो उपसिनदुना तुखी मदुदा मनातोन नखांगना लैमादे येसिनदुना नाहिसु तारी नातोन की चैना खांब लोजिङै मखोंगदो कनागुंबा अमना पाइरगा चिंबगुम तपना तपना चिंबा हरकलै मदुदा याइखोंबना तुंग हंदुना येंबदा कना अमतदि उखिदि अदुबु असुम असुम चिंबदि लेपखिदि याइखोंबा अमदा अमुक पाइ कोयान जानबदा पोचै पुनम कोइचाइ चाइरि असुमना असुम चिंखरगा तिरिबियार अमनबा लैबा का अदुदा सिंसिनखि तांजा अदुदा उमा सनादो अमाइबा कौब्रु पुदुना युम अदुदा लाक्लै युम अदो हेक यौबगा अमाइबा कौब्रुना ए मांगले हाइदुना इमुंगदा प्रप चेंसिनखि मदुदा उमा सना अमदी मागी मचेगी मचनुपा दनजोय मखोय अनिसु चेंसिल्ली मतम अदुदा अमाइबा कौब्रुदो युम अदुगी का खुदिंग चंगदुना याइखोंबा थिरकलै महागना मचिंदा मुरुम मुरुम लेवा कया सोंदुना का खुदिंग चंगदुना असुम थिरकपदा उमा सना हेल्पर अमदी याइखोंबना उखिबा अकी अकीबा थौदो कया थिंगनख्रबा याइखोंबा चिंसिनखिबा का अदु यौरी मरुदा अमाइबा कौब्रुना मुरुम मुरुम लेवा सोलगा का अदुगी थोंग अदुदा मखुद खुबाकना तपना नम्मी मतम अदुदा अमाइबा कौब्रुना मागी मतुंग इनरकलिबा उमा सना अमदी दनजोयदा येंगलगा इमौ इबेमा याइखोंबसी का असिदा लेरे अदुसु ओंथोकपा फिबम अमदनी अइखोय यहुमना का असिगी थोंग हांगदोकपा हाइबसे अरुबा अमा ओइगनी मरमदी हौजिक याइखोंबगी मसादा कनागुंबा अमगी थवाय अमा चंगदुना लेरे अइखोयना का असि हांगदुरबदी अइखोयदा खुदोंग थिबा नंगदौरिबनी अइदी अहन मतम मोरे पांगल याउद्रे अदुगा इमौसु नुपीनिना कयाम कलुनी इबुंगो अमसी मतोमतना फाबा करेसु ngamloi aduna mi khara kawnaba tausi adubu thabak ase thuna yana tausi ko taptha khrabadi bera kagani amaiba kawrugi wadu tabada uma sana kari tawudu buno khangdana
ꯀꯞꯆꯔꯤ ꯃꯗꯨꯗ ꯗꯟꯖꯣꯏ ꯃꯥꯒꯤ ꯐꯣꯟ ꯑꯗꯣ ꯂꯧꯊꯣꯛꯂꯒ ꯎꯃꯥ ꯁꯅꯥꯒꯤ ꯃꯆꯦꯗ ꯐꯣꯟ ꯇꯧꯔꯤ ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯄꯨꯝꯕ ꯇꯝꯂꯤ ꯑꯗꯨꯒ ꯃꯤ ꯈꯔ ꯂꯣꯏꯅꯅ ꯂꯥꯛꯅꯅꯕꯁꯨ ꯍꯥꯏꯔꯤ ꯃꯗꯨꯗ ꯎꯃꯥ ꯁꯅꯥꯒꯤ ꯃꯆꯦ ꯑꯗꯨꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎ ꯑꯗꯣ ꯊꯤꯜꯂꯛꯂꯤ ꯎꯃꯥ ꯁꯅꯥ ꯑꯃꯗꯤ ꯗꯟꯖꯣꯏ ꯊꯣꯡꯖꯥꯎ ꯑꯗꯣꯝꯗ ꯐꯠ ꯐꯠ ꯌꯦꯡꯊꯣꯔꯛꯏ ꯃꯗꯨꯗ ꯗꯟꯖꯣꯏꯅ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏ ꯑꯣꯏꯔꯖꯥꯠꯅꯣ ꯑꯗꯨꯁꯨ ꯊꯨꯃꯜꯂꯤꯗ ꯐꯣꯟ ꯊꯝꯈꯤꯕꯗ ꯉꯥꯏꯔꯤ ꯍꯦꯛꯇ ꯊꯣꯡ ꯊꯤꯜꯂꯛꯂꯤꯕꯁꯤꯗꯤ ꯏꯗꯣꯝꯆꯥ ꯑꯩ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯈꯤꯒꯦ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯗꯟꯖꯣꯏꯗꯣ ꯊꯣꯡꯖꯥꯎ ꯑꯗꯣꯝꯗ ꯒꯝ ꯒꯝ ꯆꯠꯈꯤ ꯎꯃꯥ ꯁꯅꯥꯁꯨ ꯂꯥꯞꯇꯛꯅ ꯏꯟꯅꯔꯤ ꯗꯟꯖꯣꯏ ꯊꯣꯡꯖꯤꯟ ꯑꯗꯨ ꯌꯧꯔꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯉꯤ ꯊꯣꯡ ꯑꯗꯨ ꯄꯣꯅꯥ ꯁꯠꯈ꯭ꯔꯦ ꯍꯦꯛ ꯈꯪꯕꯒ ꯁꯥꯐꯨ ꯀꯟꯅ ꯊꯣꯡ ꯑꯗꯨ ꯏꯜꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯃꯗꯨꯗ ꯗꯟꯖꯣꯏꯅ ꯅꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯗꯟꯖꯣꯏꯗ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯅꯅꯕ ꯏꯪꯒꯤꯠ ꯇꯧꯈꯤ ꯃꯗꯨ ꯎꯕꯗ ꯎꯃꯥ ꯁꯅꯥꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯈꯥꯝꯂꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯎꯃꯥ ꯁꯅꯥ ꯑꯃꯗꯤ ꯗꯟꯖꯣꯏꯕꯨ ꯀꯥ ꯑꯃꯗ ꯍꯣꯏꯖꯤꯟꯗꯨꯅ ꯊꯝꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯌꯥꯏꯈꯣꯝꯕꯅ ꯂꯩꯕ ꯀꯥ ꯑꯗꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗ ꯃꯈꯨꯠꯅ ꯅꯝꯂꯒ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯑꯍꯟ ꯀꯔꯤꯅꯣ ꯅꯪꯅ ꯁꯤ ꯇꯧꯔꯤꯁꯦ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯂꯥꯛꯅꯕ꯭ꯔꯣ ꯅꯣꯏ ꯃꯤ ꯀꯌꯥꯅꯣ ꯌꯥꯝꯃꯤꯉꯩ ꯐꯩ ꯊꯋꯥꯏꯁꯤ ꯄꯥꯡꯒꯜ ꯈꯔ ꯀꯜꯂꯤꯅꯦ ꯑꯩ ꯀꯔꯤꯅꯣ ꯑꯍꯟ ꯅꯪꯅ ꯍꯥꯏꯗꯨ ꯀꯩꯅꯣꯕ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯃꯅ ꯁꯪꯒꯠꯂꯛꯄꯗ ꯔꯘꯨꯃꯅꯤꯅ ꯉꯥꯏꯈꯣ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃ ꯄꯤꯈꯤ ꯃꯗꯨꯗ ꯔꯘꯨꯃꯅꯤꯅ ꯁꯣꯝ ꯄꯥꯕꯨꯡꯁꯤ ꯑꯃꯥꯏꯕ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯥꯅꯤ ꯏꯕꯨꯡꯉꯣ ꯑꯗꯣ ꯀꯨꯏꯊꯕꯗ ꯑꯐꯕ ꯑꯣꯏꯔꯣꯏ ꯊꯕꯛ ꯑꯁꯤ ꯍꯧꯅꯅꯕ ꯇꯧꯔꯁꯤ ꯎꯃꯥ ꯁꯅꯥꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯁꯨ ꯂꯥꯛꯑꯣ ꯍꯥꯏꯌꯨꯅꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯔꯘꯨꯃꯅꯤꯅ ꯎꯃꯥ ꯁꯅꯥꯒ ꯗꯟꯖꯣꯏꯗꯨ ꯀꯧꯔꯨꯅꯅꯕ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯎꯃꯥ ꯁꯅꯥꯒ ꯗꯟꯖꯣꯏꯒꯗꯨꯁꯨ ꯂꯥꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯥ ꯑꯗꯣ ꯊꯣꯡ ꯑꯗꯨ ꯁꯥꯐꯨ ꯀꯟꯅ ꯀꯟꯅ ꯊꯤꯟꯕ ꯍꯧꯔꯛꯏ ꯃꯗꯨꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯅ ꯑꯉꯥꯡꯁꯥ ꯊꯕꯛ ꯍꯧꯔꯁꯤꯀꯣ ꯍꯥꯏꯔꯝꯂꯒ ꯀꯥ ꯑꯗꯨꯗ ꯅꯝꯂꯒ ꯊꯝꯂꯤꯕ ꯃꯈꯨꯠ ꯑꯗꯣ ꯊꯥꯗꯣꯛꯏ ꯑꯗꯨꯝꯅ ꯃꯈꯨꯠ ꯑꯗꯣ ꯊꯥꯗꯣꯛꯎꯕꯗ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯐꯛꯀꯥꯏꯗꯨꯅ ꯌꯥꯏꯈꯣꯝꯕꯗꯣ ꯊꯣꯔꯛꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯅ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯕ ꯑꯉꯧꯕ ꯃꯀꯨꯝ ꯑꯃ ꯌꯥꯏꯈꯣꯝꯕꯗ ꯆꯥꯏꯁꯤꯜꯂꯤ ꯃꯗꯨꯗ ꯌꯥꯏꯈꯣꯝꯕꯗꯣ ꯂꯩꯃꯥꯏꯗ ꯕꯣꯝ ꯂꯥꯎꯅ ꯍꯥꯏꯊꯈ꯭ꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯅ ꯌꯥꯏꯈꯣꯝꯕꯕꯨ ꯐꯥꯅꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯥꯏꯈꯣꯝꯕꯕꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯏꯈꯣꯝꯕꯗꯣ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯆꯦꯟꯈꯤꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯃꯗꯨꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯃꯨꯛꯀꯁꯨ ꯐꯥꯈꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯔꯘꯨꯃꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯏꯃꯨꯡ ꯑꯗꯨꯅ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯌꯥꯎꯁꯤꯜꯂꯛꯂꯒ ꯌꯥꯏꯈꯣꯝꯕꯕꯨ ꯐꯥꯕꯗ ꯌꯥꯎꯁꯤꯜꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯅ ꯂꯥꯏꯇꯤꯟ ꯀꯌా ꯈꯣꯏꯔꯝꯕ ꯍꯧꯔꯛꯂꯤ ꯑꯀꯟꯕ ꯂꯩꯋꯥ ꯀꯌꯥ ꯁꯣꯜꯂꯛꯄꯗ ꯌꯥꯏꯈꯣꯝꯕꯗꯣ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯟꯅ ꯂꯥꯎꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯌꯥꯏꯈꯣꯝꯕꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯤ मरुदा अमायब कौब्रुना यैखोंबबु थादोकननबा हाइरि मरुदा मयामसु लोयना थादोकलै मतम अदुदा अमायब कौब्रुना मयामदा हाइरि नखोय मयाम मसिदि कना कनानो उमासनाना कौरिब्रा असमना हंगलकपदा रघुमनिगी मियोइसिंग अदो खुंफम खंगतुदुना होय हाइना खुंख्रै मरुदा अमायब कौब्रुना हाइरि आई नखोयदा वा अमा हाइगे हौजिक कासिदा थवाय अमा लैरे हारिबा थवाय असिगे हचांग पोला असिसु मथौ मंगम अमत्ता पांगथोक्तना कासिदा फुमजिनदुना लैरे मसी कोथोकलगा मथौ मंगम पांगथोक्त्रबदि यामना खुदोंग थिनिंगाय मिसी मिना यावगदोरिबनि मरमदुना हौजिमक कोथोक्सि अमायबा कौब्रुगा वादो ताबदा रघुमनिना सुमि पाबु अखोइना अनन कौबा नुपा अमा हातोकलगा कासिदा फुनिंखिबनि मदुगी मतुंग नुमित खरनि लेरगा युम मसिदा तमनबा हरखि मदुगी अखोइ युम मसे थादोकलमलगा चटखिबनि मतमदुदा उमासनाना अदुदि युम मसि
Kana amattada pirambai yolamba tawdabro haisibo tawde yum masigi wari khangba misek amana yum masigi yumbugi mari mata saraga yumse mi amada amuk yon tawduna leirakibani yum masi leiduna kana gumbana yumbu saduna hek leirabadi yum mase kana gumbana leire haibage sawum oina ikhoida phone torokani asomna hairaga ragumanina magi phone ado lawthoklaga number aduda call tawi maduda uma sanagi number aduda call ado lakhi maduda ragumanina ibema number adu karana pirami haina hangi maduda uma sanana helper amana pirambani haina khumi maduda ragumanina photo ado uma sanada utlaga masigi nupa masasira haina hangi maduda uma sanana hoi mani haiduna khumi photo adu ubada amaiba kaubruna madugi nupa adugi thawaini ibungo ya khombada sanglibasi haina hairakli madu tabata umasana do ingang ngai mahagna amaiba kaubruda sigi helper sidi aiga ngasaida su wari sanakhi manasu ka ase mi gi thawai leba mali hairami haina pautamli maduda amaiba kaubruna nanga wari sanari ba misakado thawai ni haina umasana da hairi wadu tabata umasana khanjilubada yamna kiki tanja aduda danjoina iyamba karigidamak mibu hatolaga yumsigi kamunungda phumlibano danjoi gi wadu tabata ragumanina ibugo eikhoi sei sana ki achoba karbar chawna tawba hojik su tawba hanasu tawramba misakni aikhoina masing jamnaba tiriwer sinda sana hapjinduna sana puthok pusin tawki hariba thabak ase yum masida lakpa helper amana khangki helper ado police ki CID oiramki madu khanglakpada ikhoina phuba yaba phuraga ka sida hat kibani ka se aikhoi gi sana lothamni ka asigi manungda piktak tawba ka macha kaya ma lei aikhoina asibadu hondokna ba honaringai police lakshin lakhi maruda ikhoina sana lotham oiba kom sing adugi manungda kom amada nupa ado thadaki aduga phumjinki madugi matung police singna ikhoibu sana lalon bani haiduna phaki aduga aikhoigi yumda helper oina thamkiba nupa ado kadaida leikhre haina hannangki maruda aikhoina haidokiri madugi matung aikhoi chahi 10 jelda lainana ba takshilaki aikhoina jel manungda leiringai yum ase nupa amana hanjin kayarak yonki haujikshi yoliba si ragumani gi wadu tabata danjoina iyamba jel digi throklaga yum chida changduna leigeri hairaga karigi adopada leiribano ibunga aikhoi yum chida laklame adubu nongma phana leiba ngamdabadagi aikhoi yum mase thadoktuna thamlibani tanja aduta umasanana adudi karigino helper aduna nangwin number tatana call toholisina maduri aisu khangdi ragumani na haribadu tabada mamit wisinduna asibagum leiramba yaikhombana tapna noklaga mado nangna saunabani nangna sauduna mafam masta lakpaduni aina ngajiba ngasi nahak lakli kanana nangbu kanbigani ngasidi aina nangbu puduna chatlagani asomna haram laga khanghau hagol laga ragumani ki makhori do melai maruda makhoi nupa mayamna yaikhomba ki makut ado lokthokna ba honaki adubu pakna ngamkhidi phana kana honaraba matung amai ba kaubruna leiwa sonduna yaikhomba ki marai ba kapanana nambada yaikhomba do kanna lauraga mafam ado thadoktuna chenkhri maruda yaikhombana makhori milamba ragumani do lokanna khuri maduda ragumani ki khongloi oriba bikramna iyamba aikhoi mafam masi thadoktuna chatlasi mafam masi de kuyan leithabada afaba oroi chatlasi yamba asomna hainaraga makhoi chatna ba sem sarakpada amaiba kaubuna yum masidagi nakhoi kanamatana chatkhiba yaroi nakhoina ohenkhiba phatraba thawaya sei hauji aikhoi mayam sangduna loisinna ba tawba tabani hairaki maduda ragumani na oza maiba aikhoina karibu tawrugadoino ozana tawjagadabani
ꯑꯩꯈꯣꯏꯗꯤ ꯆꯠꯆꯔꯒꯦ ꯑꯁꯣꯝ ꯍꯥꯏꯔꯝꯂꯒ ꯔꯘꯨꯃꯅꯤ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯣ ꯆꯠꯄ ꯍꯧꯔꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯁꯥꯐꯨ ꯀꯟꯅ ꯄꯥꯏꯔꯛꯄ ꯑꯀꯥꯏꯕ ꯃꯤꯡꯁꯦꯜ ꯃꯆꯦꯠ ꯑꯃꯅ ꯔꯘꯨꯃꯅꯤꯒꯤ ꯈꯣꯡꯂꯣꯏ ꯑꯃꯒꯤ ꯃꯊꯕꯥꯛꯇ ꯌꯨꯡꯈꯤ ꯑꯗꯨꯕꯨ ꯏꯪꯊꯝꯊꯥ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯊꯥꯕ ꯖꯦꯀꯦꯠ ꯂꯤꯠꯂꯛꯄꯗꯒꯤ ꯊꯣꯏꯅꯗꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯍꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯈꯦꯠꯄꯗꯒꯤ ꯏꯗꯤ ꯈꯔ ꯊꯣꯛꯂꯤ ꯑꯗꯨꯒ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯁꯨ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯨꯠꯈ꯭ꯔꯤ ꯌꯨꯝ ꯑꯗꯨꯗ ꯃꯩ ꯍꯦꯛ ꯃꯨꯠꯈꯤꯕꯗꯒꯤꯗꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯐꯣꯟ ꯂꯧꯊꯣꯛꯅꯗꯨꯅ ꯐ꯭ꯂꯥꯁ ꯀꯥꯞꯈꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯐ꯭ꯂꯥꯁ ꯑꯗꯨꯅ ꯌꯨꯝ ꯑꯗꯣ ꯈꯔꯗꯤ ꯉꯥꯜꯂꯤ ꯃꯌꯥꯝꯗꯣ ꯑꯃꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯤꯕꯨ ꯐꯨꯕ ꯆꯩꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯇꯥꯔꯛꯂꯤ ꯑꯗꯨꯒ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯃꯤ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯛꯂꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯎꯃꯥꯁꯅꯥꯅ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯗ ꯐꯅꯅꯕ ꯑꯃꯗꯤ ꯌꯥꯏꯈꯣꯝꯕꯒꯤ ꯊꯋꯥꯏ ꯀꯟꯅꯅꯕ ꯍꯥꯏꯖꯈꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯅ ꯍꯧꯖꯤꯛ ꯂꯥꯏ ꯂꯣꯏꯁꯤꯟꯕ ꯌꯥꯈꯤꯔꯣꯏ ꯊꯋꯥꯏ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯋꯥꯏ ꯄꯨꯗꯅꯗꯤ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯊꯋꯥꯏ ꯑꯃ ꯄꯤꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯅ ꯂꯩꯋꯥ ꯀꯌా ꯁꯣꯟꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯚꯥꯞꯅ ꯁꯥꯒꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯈꯥꯎꯗꯒꯤ ꯑꯉꯧꯕ ꯃꯀꯨꯝ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯑꯆꯧꯕ ꯖꯒꯣꯔ ꯑꯃ ꯀꯣꯏꯁꯤꯟꯗꯨꯅ ꯌꯦꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯩꯔꯤꯕ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯍꯧꯅ ꯂꯥꯎꯔꯒ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯂꯪꯈꯥꯏꯕ ꯊꯨꯒꯥꯏꯕ ꯀꯌꯥ ꯇꯧꯔꯛꯂꯤ ꯃꯗꯨꯗ ꯅꯠꯇꯅ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯛꯂꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯗꯤ ꯂꯩꯋꯥ ꯁꯣꯟꯕ ꯂꯦꯞꯇ꯭ꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯌꯥꯏꯈꯣꯝꯕꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯃꯨꯁꯤꯟ ꯃꯨꯅ ꯃꯃꯤꯠ ꯑꯗꯣ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯂꯒ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯗꯨ ꯎꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯀꯤꯕꯅ ꯂꯣꯏꯅꯔꯤ ꯑꯗꯨꯕꯨ ꯇꯨꯃꯤꯟ ꯂꯩꯅꯔꯤ ꯌꯥꯏꯈꯣꯝꯕꯗꯨ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯒ ꯉꯁꯥꯏ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯅ ꯀꯣꯏꯁꯤꯜꯂꯒ ꯊꯝꯕ ꯖꯒꯣꯔ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯐꯝꯊꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯩ ꯑꯗꯨꯒꯤ ꯌꯦꯛꯄ ꯋꯥꯠꯂꯤꯕ ꯁꯔꯨꯛ ꯑꯗꯣ ꯀꯣꯏꯁꯤꯟꯕ ꯍꯦꯛ ꯂꯣꯏꯕꯒ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯅ ꯔꯘꯨꯃꯅꯤꯗ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯐꯨꯝꯂꯤꯕ ꯑꯁꯤꯕ ꯑꯗꯣ ꯍꯧꯖꯤꯛ ꯈꯨꯗꯛ ꯑꯁꯤꯗ ꯇꯧꯈꯥꯏꯗꯨꯅ ꯂꯧꯊꯣꯛꯎ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯄꯣꯠꯂꯣꯏꯅꯕ ꯇꯧ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯈꯨꯠꯂꯩ ꯊꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯍꯧꯒꯠꯅꯗꯨꯅ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯈꯣꯏꯅ ꯐꯨꯝꯈꯤꯕ ꯍꯦꯜꯄꯔ ꯑꯗꯨꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯣ ꯐꯪꯅꯅꯕ ꯇꯧꯈꯥꯏꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯐꯪꯂꯗꯨꯅ ꯑꯁꯤꯕ ꯄꯠꯂꯕ ꯍꯛꯆꯥꯡ ꯑꯗꯣ ꯂꯧꯊꯣꯔꯛꯂꯤ ꯃꯗꯨ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯅ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯔꯒ ꯃꯩ ꯊꯥꯗꯣꯛꯎꯔꯣ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯎ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯔꯘꯨꯃꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯦꯜꯄꯔ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯣ ꯍꯥꯡꯕ ꯌꯥꯗꯕꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯝꯗꯨꯅ ꯊꯨꯒꯥꯏꯈꯤ ꯑꯗꯨꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯀꯥꯔꯗ ꯍꯥꯞꯆꯤꯜꯂꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯒ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯃꯩ ꯊꯥꯗꯣꯛꯂꯨꯔꯤ ꯑꯗꯨꯒ ꯇꯟꯅ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯃꯈꯣꯏꯅ ꯍꯦꯛ ꯍꯜꯂꯛꯄꯗ ꯎꯃꯥꯁꯅꯥꯒꯤ ꯃꯆꯦꯍꯣꯏꯁꯨ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯅ ꯄꯣꯠꯂꯝ ꯈꯔ ꯂꯥꯡꯉꯟꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯂꯥꯡꯂꯤ ꯑꯗꯨꯒ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯌꯥꯏꯈꯣꯝꯕꯗꯣ ꯐ꯭ꯔꯤꯡ ꯆꯣꯡꯕ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯤꯞꯊꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯈꯣꯝꯕꯒꯤ ꯃꯁꯥꯗꯒꯤ ꯑꯃꯨꯕ ꯃꯩꯈꯨ ꯑꯃ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯍꯧꯒꯠꯂꯛꯂꯒ ꯆꯠꯈꯤꯕꯗꯣ ꯃꯌꯥꯝꯅ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯅ ꯌꯥꯔꯦ ꯌꯥꯏꯈꯣꯝꯕꯁꯤ ꯐꯃꯨꯡꯗ ꯅꯤꯡꯊꯤꯅ ꯍꯤꯞꯍꯜꯂꯣ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯏꯈꯣꯝꯕꯕꯨ ꯐꯃꯨꯡꯗ ꯅꯤꯡꯊꯤꯅ ꯍꯤꯞꯍꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯥꯏ ꯈꯣꯏꯔꯝꯕꯁꯨ ꯂꯣꯏꯗꯨꯅ ꯔꯘꯨꯃꯅꯤ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯤ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯁꯨ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯎꯃꯥꯁꯅꯥꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯣꯖꯥꯅ ꯉꯁꯥꯏ ꯃꯤ ꯑꯃꯒꯤ ꯊꯋꯥꯏ ꯄꯨꯗꯨꯅꯗꯤ ꯆꯠꯂꯣꯏꯗꯅ ꯍꯥꯏꯕꯗꯨ ꯀꯝꯗꯧꯈ꯭ꯔꯕꯒꯦ ꯍꯧꯖꯤꯛ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ꯭ꯔꯣ ꯊꯋꯥꯏꯗꯨꯕꯨꯗꯤ ꯄꯨꯈ꯭ꯔꯦꯗ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯊꯋꯥꯏꯗꯨ ꯄꯨꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ
ꯀꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯅꯦꯀꯣ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯀꯧꯕꯨꯔꯗꯨ ꯆꯠꯈ꯭ꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯍꯞꯇꯥ 2 ꯍꯧꯈ꯭ꯔꯤ ꯎꯃꯥꯁꯅꯥ ꯑꯃꯗꯤ ꯌꯥꯏꯈꯣꯝꯕ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯔꯤ ꯑꯅꯧꯕ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯁꯨ ꯃꯈꯣꯏ ꯂꯩꯕ ꯀꯤꯔꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ ꯎꯃꯥꯁꯅꯥꯗꯨ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝ ꯑꯔꯤꯕ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯂꯤ ꯃꯗꯨꯗ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯏꯈꯣꯝꯕꯗꯣ ꯆꯪꯂꯛꯂꯒ ꯎꯃꯥꯁꯅꯥꯕꯨ ꯀꯧꯔꯤ ꯃꯗꯨꯗ ꯎꯃꯥꯁꯅꯥꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯍꯟꯗꯛ ꯕꯨꯠ ꯀꯌꯥ ꯂꯩꯕ ꯌꯨꯝꯅꯣ ꯂꯩꯔꯤꯁꯤꯕꯣ ꯍꯩ ꯑꯗꯨꯏ ꯅꯠꯇꯦꯅꯦ ꯍꯣ ꯑꯩꯈꯣꯏꯅ ꯂꯩꯕ ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯈꯤꯕ ꯌꯨꯝꯗꯣ ꯏꯁ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯀꯥꯏꯅ ꯍꯣ ꯑꯗꯨꯒꯤ ꯌꯨꯝꯕꯨ ꯑꯁꯦꯡꯕꯗꯨꯅꯅꯦ ꯑꯩꯕꯨ ꯀꯧꯔꯛꯏ ꯍꯥꯟꯅꯒꯤꯗꯨꯗꯤ ꯑꯁꯦꯡꯕ ꯅꯠꯇ ꯃꯥꯜꯂꯦꯗ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯃ ꯍꯥꯏ ꯑꯗ ꯀꯩꯗꯧꯔꯕ ꯌꯨꯝꯕꯨ ꯑꯁꯦꯡꯕꯗꯨ ꯀꯩꯗꯧꯔꯒꯦꯕ ꯀꯩꯗꯧꯕ ꯍꯥꯏꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯄꯇꯥ ꯅꯃꯥ ꯂꯣꯏꯅꯃꯛ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯝꯂꯦ ꯑꯣ ꯑꯗꯣ ꯁꯤꯗ ꯂꯥꯛꯃꯤꯟꯅꯕ ꯌꯥꯗꯕ꯭ꯔꯣ ꯆꯥꯛ ꯆꯔꯥ ꯑꯃꯠꯇꯁꯨ ꯆꯥꯃꯤꯟꯅꯅꯤꯗꯅ ꯃꯁꯅꯥ ꯃꯥꯗꯤ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯕ ꯑꯅꯥꯕ ꯑꯃꯅ ꯅꯥꯍꯧꯔꯦꯗ ꯀꯨꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯃꯥꯏꯕ ꯌꯦꯡꯕꯗ ꯃꯥꯒꯤ ꯊꯋꯥꯏꯁꯤ ꯀꯅꯥꯒꯨꯝꯕ ꯊꯋꯥꯏ ꯑꯃꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯃꯤꯅꯦ ꯅꯨꯡꯉꯥꯏꯇꯦ ꯌꯥꯏꯈꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯎꯃꯥꯁꯅꯥꯅ ꯃꯊꯟꯇ ꯁꯣꯟꯖꯩ ꯑꯣ ꯑꯣꯖꯥ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯅ ꯊꯋꯥꯏꯗꯨ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯤꯕꯗꯨꯗꯤ ꯔꯘꯨꯃꯅꯤꯒꯤ ꯊꯋꯥꯏ ꯑꯣꯏꯔꯦꯀꯣ ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯕꯣ ꯂꯥꯏ ꯆꯪꯉꯕꯣ ꯁꯦ ꯆꯥꯛ ꯊꯤꯔꯛꯑꯣ ꯃꯗꯨꯗ ꯍꯦꯟꯅ ꯈꯟꯖꯜꯂꯨꯔꯅꯨꯀꯣ ꯍꯣꯏ ꯊꯤꯔꯛꯂꯒꯦ ꯑꯁꯨꯝꯅ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯗꯅ ꯑꯐ ꯐꯠꯇ ꯊꯤꯗꯅ ꯍꯣꯡꯉꯕꯅꯤ ꯇꯣꯡꯖꯔꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯂꯩꯔꯨꯕ ꯌꯥꯏꯈꯣꯝꯕ ꯑꯋꯥꯕ ꯀꯌా ꯅꯪꯈꯤ ꯑꯗꯨꯕꯨ ꯎꯃꯥꯁꯅꯥꯅ ꯍꯣꯠꯅꯖꯗꯨꯅ ꯑꯋꯥꯕ ꯑꯗꯨꯗꯒꯤ ꯀꯣꯛꯇꯨꯅ ꯃꯈꯣꯏ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯒꯤꯗꯃꯛ ꯃꯤ ꯍꯥꯠꯄ ꯔꯘꯨꯃꯅꯤ ꯄꯨꯟꯁꯤ ꯇꯦꯟꯈꯤ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡ ꯅꯨꯡꯉꯥꯏꯕ ꯐꯪꯗꯅ ꯋꯥꯅ ꯂꯩꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯜ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ